ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯁꯨꯖ ꯅꯣꯝꯖꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥꯁꯨ ꯉꯟꯅ ꯅꯣꯡꯒꯥꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯕꯣꯛ ꯑꯃꯗꯤ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯍꯟ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯃꯕꯣꯛ ꯑꯗꯨꯁꯨ ꯅꯣꯡꯒꯥꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯁꯦꯡꯂꯝꯃꯤ꯫ ꯃꯍꯥꯛ ꯎꯃꯪꯗ ꯆꯠꯇꯨꯅ ꯎ ꯌꯥꯟꯗꯨꯅ ꯎꯄꯨ ꯀꯥꯡꯊꯣꯟ ꯆꯟꯗꯨꯅ ꯁꯦꯟ ꯇꯥꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯅꯕ ꯄꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡꯃꯗꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯎꯃꯪꯗ ꯎ ꯑꯁꯨꯝ ꯌꯥꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯍꯧꯕ ꯎ ꯑꯃꯕꯨ ꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯎ ꯑꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅꯁꯨ ꯐꯖꯔꯝꯃꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯅ ꯄꯥꯝꯅꯕ ꯎ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯎ ꯑꯗꯨꯕꯨ ꯌꯥꯜꯂꯒ ꯎꯄꯨ ꯀꯥꯡꯊꯣꯟ ꯆꯜꯂꯕꯗꯤ ꯌꯥꯝꯅ ꯐꯖꯔꯒꯅꯤ ꯍꯥꯏꯕꯁꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯈꯟꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯎ ꯑꯗꯨꯕꯨ ꯌꯥꯟꯅꯕ ꯇꯧꯔꯛꯄꯗ ꯎ ꯑꯗꯨꯅ, "ꯍꯦ ꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯩꯕꯨ ꯌꯥꯟꯒꯦ ꯈꯜꯂꯤꯕ ꯑꯗꯨ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ"꯫ ꯑꯗꯨꯝꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯗꯤ, "ꯑꯥ, ꯀꯔꯤꯅꯣꯅꯦ, ꯀꯗꯥꯏꯗꯒꯤ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣꯅꯦ" ꯍꯥꯏꯗꯨꯅ ꯎꯔꯨ ꯎꯔꯨ ꯎꯪꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯨꯛꯀꯁꯨ, "ꯍꯦ ꯅꯨꯄꯥ, ꯑꯩꯅꯤꯅꯦ, ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯎ ꯑꯁꯤꯅꯤꯅꯦ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ, "ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯑꯗꯣꯝꯕꯨ? ꯚꯨꯠ ꯄ꯭ꯔꯦꯠ ꯍꯤꯡꯆꯥꯕꯤꯔꯥ? ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ"꯫ ꯑꯗꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯨꯕꯗ ꯎ ꯑꯗꯨꯅ, "ꯍꯣꯏ, ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯍꯥꯛꯅ ꯌꯥꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ, ꯑꯗꯨꯒ ꯌꯥꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯁꯦꯒꯥꯏꯗꯨꯅ ꯆꯥꯒꯅꯤ, ꯑꯩ ꯍꯤꯡꯆꯥꯕꯤꯅꯤ"꯫ ꯎ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯀꯤꯖꯔꯗꯨꯅ, "ꯍꯣꯏ, ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯒꯦ, ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ"꯫ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯎ ꯑꯗꯨꯅ, "ꯅꯍꯥꯛ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯒꯗꯕꯅꯤ"꯫ ꯎ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯀꯤꯖꯔꯗꯨꯅ, "ꯍꯣꯏ, ꯑꯩ ꯂꯣꯏꯅ ꯌꯥꯔꯒꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯎ ꯑꯗꯨꯅ, "ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯌꯥꯟꯊꯗꯨꯅ ꯐꯖꯔꯕ ꯀꯥꯡꯊꯣꯜ ꯑꯃ ꯆꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯤꯡꯊꯧꯗ ꯌꯣꯟꯒꯗꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯖꯧ"꯫ ꯎ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ, "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯅꯪꯅ ꯍꯧꯖꯤꯛꯇ ꯑꯩꯒ ꯅꯪꯒ ꯂꯨꯍꯣꯡꯉꯒꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯌꯣꯜꯂꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ"꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯎ ꯑꯗꯨꯅ, "ꯍꯦ ꯅꯨꯄꯥ, ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯇꯧ, ꯍꯧꯖꯤꯛꯃꯛ ꯅꯪꯅ ꯑꯩꯕꯨ ꯌꯥꯜꯂꯨ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯎ ꯑꯗꯨꯕꯨ ꯌꯥꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯃꯍꯥꯛꯅ ꯐꯖꯔꯕ ꯐꯃꯨꯡ ꯑꯃꯕꯨ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯎ ꯑꯗꯨꯅ ꯁꯥꯈꯤꯕ ꯐꯃꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯑꯩꯕꯨ ꯁꯥꯕ ꯂꯣꯏꯔꯕꯅꯤꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯂꯩꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗ ꯀꯥꯡꯊꯣꯜ ꯑꯁꯤꯅ ꯍꯨꯔꯥꯟꯕ ꯐꯥꯕ ꯉꯝꯃꯤ ꯍꯥꯏꯒꯗꯕꯅꯤ, ꯑꯗꯨꯒ ꯀꯥꯡꯊꯣꯜ ꯑꯁꯤꯒꯤ ꯃꯃꯜꯗꯤ ꯁꯅꯥꯅ ꯄꯤꯛ ꯊꯟꯕ ꯌꯥꯎꯔꯕ ꯈꯥꯎꯖꯥꯎ 100 ꯑꯣꯏꯒꯗꯕꯅꯤ"꯫ ꯎ ꯑꯗꯨꯅ ꯁꯥꯈꯤꯕ ꯐꯃꯨꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯅꯨꯄꯥ ꯑꯗꯨꯅ ꯂꯣꯏꯅ ꯌꯥꯔꯦ꯫ ꯀꯥꯡꯊꯣꯜ ꯑꯗꯨ, ꯍꯥꯏꯕꯗꯤ ꯐꯃꯨꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜ ꯌꯧꯔꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯥꯡꯊꯣꯜ ꯑꯗꯨꯕꯨ ꯌꯣꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯀꯥꯡꯊꯣꯜ ꯑꯗꯨꯒꯤ ꯃꯃꯜꯕꯨ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯥꯡꯊꯣꯜ ꯑꯁꯤꯒꯤ ꯃꯃꯜꯗꯤ ꯁꯅꯥꯒꯤ ꯈꯥꯎꯖꯥꯎ 100ꯅꯤ, ꯃꯁꯤ ꯍꯨꯔꯥꯟꯕ ꯐꯥꯕꯁꯨ ꯉꯝꯕ ꯀꯥꯡꯊꯣꯜꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯅ ꯃꯥꯒꯤ ꯀꯥꯡꯊꯣꯜ ꯈꯨꯌꯣꯜ ꯑꯁꯤ ꯃꯑꯣꯡ ꯑꯃꯅꯤ, ꯂꯥꯏ ꯇꯤꯟꯒꯤ ꯀꯥꯡꯊꯣꯜ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯖꯔꯔꯣꯏ ꯍꯥꯏꯗꯨꯅ
ꯀꯅꯥ ꯑꯃꯠꯇꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤ ꯍꯥꯏꯕ? ꯀꯥꯡꯊꯣꯜ ꯑꯗꯨꯒꯤ ꯃꯃꯜ ꯁꯅꯥꯒꯤ ꯈꯧꯖꯥꯎ 100ꯅꯤ ꯍꯥꯏꯕ? ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯨ ꯐꯥꯕ ꯉꯝꯃꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯀꯥꯡꯊꯣꯜ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯀꯥꯡꯊꯣꯜ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯃꯍꯥꯛ ꯍꯧꯖꯤꯛꯃꯛ ꯈꯨꯟꯒꯤ ꯀꯩꯊꯦꯜꯗ ꯆꯠꯀꯅꯤ, ꯊꯧꯔꯥꯡ ꯇꯧ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯏꯁꯤꯡꯁꯨ ꯊꯧꯔꯥꯡ ꯂꯣꯏꯔꯕꯗ ꯈꯨꯟꯒꯤ ꯀꯩꯊꯦꯜꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯡꯊꯣꯜ ꯑꯗꯨ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯂꯩꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯂꯕ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅ ꯀꯥꯡꯊꯣꯜ ꯑꯗꯨ ꯂꯩꯔꯒ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯄꯨꯟꯁꯤꯗꯁꯨ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯌꯥꯝꯂꯕ ꯂꯟ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯊꯥꯒꯠꯄ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯟ ꯒꯥꯔꯤ ꯑꯃꯕꯨ ꯂꯩꯗꯨꯅ ꯃꯥꯒꯤ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯌꯨꯝꯂꯣꯝꯗ ꯄꯨꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯥꯡꯊꯣꯜ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯂꯥꯛꯄꯗ ꯐꯥꯎ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯡꯊꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯃꯜ ꯇꯥꯡꯂꯕ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯊꯝꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯕꯗ ꯃꯈꯣꯏ ꯍꯨꯔꯥꯟꯕ 6 ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯨꯔꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯍꯦꯛ ꯃꯄꯥꯟꯗ ꯀꯥꯡꯊꯣꯜ ꯑꯃ ꯂꯩꯔꯤ꯫ ꯀꯥꯡꯊꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯅꯥ ꯂꯨꯄꯥ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤꯁꯦ ꯐꯥꯎꯗꯣꯛꯄꯗ ꯀꯥꯎꯔꯝꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯀꯥꯡꯊꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯗꯨ ꯂꯧꯒꯦ ꯇꯧꯏ꯫ ꯑꯗꯨꯝꯅ ꯍꯦꯛ ꯂꯧꯒꯦ ꯇꯧꯔꯛꯄꯗ ꯀꯥꯡꯊꯣꯜ ꯑꯗꯨꯒꯤ ꯃꯈꯨꯠ ꯃꯁꯥ ꯃꯌꯥꯝ ꯑꯃ ꯇꯤꯡꯊꯣꯔꯛꯇꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯄꯨꯜꯂꯒꯁꯨ ꯊꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯀꯥꯡꯊꯣꯜ ꯑꯗꯨꯅ ꯍꯨꯔꯥꯟꯕ 6 ꯐꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯥꯡꯊꯣꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯀꯥꯡꯊꯣꯜ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯁꯤꯗ ꯂꯣꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ ꯅꯤꯡꯊꯧ, ꯅꯪꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯒꯤ ꯂꯧꯅꯝ ꯇꯧꯗꯨꯅ ꯍꯨꯔꯥꯜꯂꯤꯕ ꯁꯦꯟ ꯃꯌꯥꯝ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯐꯥꯔꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨ ꯄꯥꯈꯠꯂꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯀꯥꯡꯊꯣꯜ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯔꯕꯅꯤꯅ ꯀꯥꯡꯊꯣꯜ ꯌꯣꯜꯂꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯕꯤꯔꯨꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯥꯏꯁꯤꯡꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕꯅꯤꯅ ꯊꯤꯟꯗꯕ ꯌꯥꯗꯕꯅꯤꯅ ꯃꯅꯥꯏ ꯃꯌꯥꯝ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥꯡꯊꯣꯜ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯊꯤꯜꯂꯛꯄ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯀꯥꯡꯊꯣꯜ ꯑꯁꯤꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯀꯥꯡꯊꯣꯜ ꯑꯗꯨ ꯈꯨꯗꯛꯇ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯂꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯁꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯅꯉꯣꯟꯗ ꯌꯥꯝꯂꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯐꯪꯅꯕ ꯑꯩꯅ ꯁꯤꯟꯕ ꯊꯧꯔꯥꯡꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯂꯩꯔꯕꯅꯤꯅ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯒꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡ ꯌꯧꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯄꯥꯝꯂꯛꯄꯗꯒꯤ ꯅꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯈꯠꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯡꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ
ꯀꯔꯤ ꯊꯕꯛ ꯑꯣꯏꯔꯕꯅꯣ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯔꯦ, ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯉꯒꯅꯤ꯫ ꯑꯩꯅ ꯍꯪꯒꯗꯧꯔꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯅꯪꯅ ꯄꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯑꯉꯥꯡ ꯑꯣꯜꯍꯜꯂꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤ ꯋꯥꯍꯪ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯨꯝꯊꯪꯅꯔꯒ ꯂꯩꯔꯒ ꯅꯣꯡꯃꯇꯁꯨ ꯎꯗꯕ ꯀꯔꯤꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯔꯣꯏꯗꯕ ꯌꯦꯛꯅꯕ ꯑꯃ ꯂꯩ, ꯃꯗꯨ ꯀꯅꯥꯅꯣ? ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕꯁꯤ ꯀꯔꯤꯅꯣ? ꯑꯗꯨꯒ ꯅꯍꯥꯛꯀꯤꯅꯤ ꯍꯥꯏꯅ ꯇꯝꯅꯕ ꯅꯍꯥꯛꯀꯤ ꯆꯥꯛꯊꯨꯡ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯆꯥꯛꯊꯨꯡ ꯑꯗꯨ ꯁꯤ ꯅꯪꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯗꯨꯅ ꯄꯤꯕꯗ ꯂꯧꯅꯤꯡꯗꯕ ꯀꯔꯤꯅꯣ? ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯁꯦꯡꯕ ꯃꯤꯅꯁꯨ ꯍꯨꯔꯥꯟꯕ ꯉꯝꯗꯕ ꯂꯟ ꯍꯥꯏꯕꯁꯤꯅ ꯀꯔꯤꯅꯣ? ꯍꯥꯏꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯅꯪꯅ ꯄꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯤꯕ ꯉꯝꯗ꯭ꯔꯒꯗꯤ ꯅꯪꯕꯨ ꯑꯩꯅ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤꯗꯤ ꯄꯥꯎꯈꯨꯝꯁꯤꯡ ꯑꯁꯤ ꯄꯤꯕ ꯉꯝꯖꯔꯔꯣꯏ꯫ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯇꯔꯕꯥ ꯅꯪꯅꯕ ꯑꯩ ꯂꯥꯛꯆꯔꯒꯦ, ꯑꯗꯨꯒ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯒꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯌꯥꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯍꯪꯂꯛꯄ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ, ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯅꯨꯄꯥ ꯑꯗꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯂꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯦ ꯅꯨꯄꯥ, ꯅꯍꯥꯛ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯏ ꯏꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯑꯍꯥꯟꯕꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯃꯤꯠꯅꯤ, ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯅ ꯑꯁꯤꯕ ꯍꯥꯏꯕꯁꯤꯅꯤ, ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯅ ꯃꯇꯝ ꯍꯥꯏꯕꯁꯤꯅꯤ, ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯅ ꯑꯗꯨꯁꯨ ꯑꯁꯤꯕꯅꯤ, ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ ꯋꯥꯍꯪꯒꯤ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯅ ꯃꯍꯩ ꯍꯩꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯁꯤꯅ ꯂꯣꯏꯅꯃꯛ ꯈꯨꯝꯕ ꯉꯝꯂꯕꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯐꯔꯦ ꯅꯨꯄꯥ, ꯅꯍꯥꯛꯅ ꯄꯥꯎꯈꯨꯝꯁꯤꯡ ꯑꯁꯤ ꯈꯨꯝꯕ ꯉꯝꯂꯕꯅꯤꯅ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯎꯗꯒꯤ ꯑꯣꯜꯂꯛꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌా ꯑꯃ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫